Pau. Fairoizam Robinson August 18 fauba judicial custody remand lauthakre. Khwaramban ima singna kaithel mamangda lambi thingduna khongjang changsinkhre. Police ka chauna muknakhre. Miyamgi mifamna ningthauzam baby sanachanu mihati achumba langla langjin puthoktriba fauba khongjang leptana changsinba haina warep laukhre. Kenel matik jana saba loidana sanga khiba dolai thabi beres ngasi season afam khangdana kang khathang amagum leiri. Ai ngasahi khal kaitharakliba si thengnabada forest minister amadi mari leinaba miyoida khaktamak inthokpa tawroidabani lamdam asidasu redwood thaba yanaba khanaragani haina minister biswajana phongdokhre. Amade Union Home Minister Amit Shah ngasi Rajya Sabha da Constitution ki Article 370 muthatnaba resolution ama puthokre. Jammu amade Kashmir masagi legislature leba Union Territory oihangadori. Kurumjari Times of Manipur News ming tabiri wapuna po Elizabeth na taramnok chari. Hauzik miyam da pau sandok na pizari. Haukiba July 19 da Kanchipurda leiba Standard Robert Higher Secondary School gi boarding gi kada chingnaningai oiba mawongda siduna leiramkhibi thangmaiban maisnam leikaidagi ningthauzam baby sana misigamari leinana police ki special investigation team SIT na mamang thagi kunmapan da fakhiba school asigi junior administrator Fairoizam Robinson ngasi court puthok laba matung numit 15 ni judicial custody pikre. Ngasi Chairap Court Complex laiba Chief Judicial Magistrate Imphal West ki courta puthorakhi baduda case asigi ayogi maikaidagi baby sana misiga mari lainana wahang pahong tawgadaba leiri maram aduna court na numit kharani police custody remand pibinaba haizaki adubo court na numit 15 ni judicial remand pibaga loinana jail da thajinkhre. Panba yawadi Fairoizam Robinson misi asiga mari lainana semkhiba SIT na fagalaba matung numit 8 ni police custody rimanda leirakhibani. Amaromda Standard Robert Higher Secondary School gi founder Fairoizam Landoni amadi administrator Romita Thangjanumit ki numidangda police na fagat khraba matung ngarang duty magistrate ki mamangda puthoklaba matung makha tana wahang pahung chathanaba numit homni police custody remand tawkhrabani. Nakalamaromda mahiroi baby sana leikhidaba numit 18 suraba fauba misi asigi langla langjin puthokpa ngamdana leiriba sida pendaba phongdokladuna khwairamban kaithel fambi ima ibel singna haurakuna misi asigi langla langjin putho haiduna khwairamban kaithel mamangda lambi thingduna wakan mifam chathakre. Khongjang sing adu police na takthoknaba honabada nakal animakta chauna muknaba thoki tungda ima singi ihowadu laksinnaba honabada police ki maikaidigi smoke bomb sizinaduna miyam adu tankhai. Nakalamaromda JSC na sinduna ngasi Imphal gi Thangmaiban Thau ground da famkiba miyamgi apunba mifam amana ningthauzam baby sanachanu mihat ki achumba puthoktriba fauba khongjang leptana chathaba haina warep laukhre. Mifam aduda tongan ba maru oiba warep taruk lauki. SIT gi report amadi charge sheet thagatpagi matam asi mamang thagi kunipan paraga September kunipan fauba ngaiba amadi achumba fangnabagi dama khongjangdi handoktaba haina su warep lauki. Baby sana mihat ki mayokta changsiliba khongjang asi yamna democratic oiba mawongda sit in protest human change semduna wakatpaga loinana relay hunger strike na chingba chathaba haina su warep nakhi.
Mahairoi baby sana misigi achumba langla langjin athubada puthokadabani haiba kholau kayaga loinana ngasi purai romba ima kaithel lupna konung mamangda wakat mifam chathakre achumba wahel fanghalu baby sana gi misi yaningde haina thaba placard kaya seasonaduna chathakiba wakat mifam aduda saruk yakhiba singna baby sana misigi achumba wahel leingak na thuba matamda puthokpiyu misi asi yamna chingnaningai oi haiba wafam amasu phongdorakhi Haukiba July 19 da laibak thiba thogdo amada leikhidrabi Standard Robert Higher Secondary School Kanchipurda Class 7 tamlibi mahiroi ningthauzam baby sanagi mafamda katpa Salai Holdings Private Limited ki chairman Narengbam Samarjitna iba amadi Salai Laithau Sanglengi saisakpi Rosie Haisnam na sakpa hada nawa haina mingthonba isayama leikhidrabi ki apokpa ningthauzam tomchongda isayasibu puthokliba Salai Holdings Private Limited ki miyoi singna khusinakhrei Ngarang isay kusinaba duga mari lainana salagi Board of Director Mayang Langbam Tolena leikhidrabi baby sanagi misi asi yamna laibak thibani misi asi gi matangda asengba chumba langla langjin fangba oisanu amadi ngasimak lamdam masida paliba lenga asina baby sanagi misi asi gi matangda kupna thizinduna misi asida chenariba mioising leibak miyam khangna matik chaba chairak piduna tangdu leitaba khunai ama ohenbiyu amasung leihoriba imung manungi awabada su saruk yari haki Misi asigi matangda pendaba faubadagi hauzik London da lairiba Salai chairman Narengbam Samarjitna hada nawa haina mingthonba isay asi dedicate tawrakhibani haina mahakna makha takhi Akhil Bharatiya Vidyarthi Parishad Manipur State Unit ki mihut kangbu amana ngasi Manipur gi Governor Dr. Nasma Heptulaga unaduna Mahairoi baby sanagi misi ki achumba langla langjin puthokpiyu haiba wafam yauna point 13 yawba wakacherol ama pisinkhre hairi Mahairoi baby sana misi ki achumba langla langjin puthokpiyu misi asi yaningde haiba uladuna ngasi nupi singtagi oiba loop ama oiriba leimarol na sinduna ngasi numidang mapal kangjaibungda Gate mamangda maira thaumai katuna protest saukhrei khongjang aduga mari lainana leimarol group ki member oiribi thongram Lakshmina Mahiroi baby sanagi imung manungi awabada loop asina su saruk yari hairaduna misi asigi achumba langla langjin athuba matamda puthokpiyu baby sanagi achumba wayel fangdri fauba khongjang makhata na changsin khigani haiki Sabi bisna sigi da makta nungai tadana akhoi leimarol haina khoi gi maugi singda chalabi mama hoi bising sei sakpi Aikoina isa sigi da makta kashu tawba ngamjadragasu aikoina maira amamamtang oirbasu isa asina ingna sikna mapugi leikola leirunabagi da makta maira ase kachabani ta sengna leingak sina paliba singsina oirosu mapa amana heto oirbasu asumba langlalan jing puthokpiu haiduna aikoi saichakpi aikoina punna nongna mayamda haije Kumgi nong matam chana laktabana lamdam masigi lomi ayamba kharai khangdana chenaba ngasi fawba leptri khundrakpam kendra gi manung chana leiba yumnam patlogi khunja singna ising fangdabana lau panba ngamdana leiramba adu kendra sigi MLA gi matengdagi ngasidi lomi singda leiramba nungaitaba kaya koktuna nungaiba manglan amada leihori Thabak ama loisindana sangaba si lamdam masida paliba leingaki tawfadraba thabak ama oiri habasi dolai thabi veres na mayek sengna takli kenel matik chana saba loidana sanga khiba dolai thabi veres ngasi season afam khangdana kang khathang amagum leidi beres asi ising thagadaba kenel singi manungda ama oiriba yumnam patlo maning ching fauduna ising thenbi takhigadaba tunnel asisu leibaki balance yenghodabana tunnel hutpagi kanava fangbadi lairadana henadum awaba oihori tunnel amata leitaba khungang asida kumsi chahigi nong likpana canal dagi puthorakpa isingna low palabasu nong ningthina taba kumdadi ising ichaw lakadaba leibana khunja singi thamoida mipaiba madi adumak pok hori loinana ngasi fawba virus asi kanaba
ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯈꯔꯈꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯇꯝꯗ ꯀꯥꯟꯅꯕ ꯑꯃꯠꯇ ꯄꯤꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯗꯣꯂꯥꯏꯊꯥꯕꯤ ꯕꯦꯔꯦꯖ ꯑꯁꯤ ꯁꯪꯒꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯕꯦꯔꯦꯖ ꯑꯁꯤ ꯁꯥꯕ ꯂꯣꯏꯔꯦ, ꯁꯪꯒꯥꯕꯒ ꯁꯤꯖꯤꯟꯅꯕ ꯌꯥꯔꯒꯅꯤ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯕꯦꯔꯦꯖ ꯑꯁꯤ ꯁꯥꯕ ꯂꯣꯏꯔꯕꯁꯨ ꯀꯦꯅꯦꯜ ꯁꯥꯕ ꯂꯣꯏꯗꯅ ꯂꯩꯕ ꯑꯁꯤꯅ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯊꯧꯁꯤꯜ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤ ꯃꯤꯠꯌꯦꯡ ꯆꯥꯅ ꯌꯦꯡꯕ ꯉꯝꯗꯕ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯄꯣꯛꯍꯧꯔꯤ꯫ ngasi akhoi mimang sida uriba ising chingnariba pam adagi akhoi tawjeriba khong asi akhoi hojeu manipur gi ikang thokpa yaba thakta leira phau sida akhoi lomi mayam jina ising khangdabi awaba mayam ama mayok naraga akhoi ngasi low kangnu hunjariba se sagadra saroidra hobang amdabi awaba mayam ama uriba se akhoi palo irekai khungang imnang palo haiba khungang je sigi akhoi praja sing lomi singna achuma pandam asi pangnam gidam akhoi lomi awaba do khar makai di ko ani haiba wakhalonda tawjabani haiba thamjari adu MLA basu kamkal leitana akhoi ne hajiru khudung dam tung koina tawbirakani pangbirakani asa adu akhoi thamjari ꯍꯧꯈꯤꯕ 1960ꯗꯒꯤ ꯍꯧꯅ ꯂꯣꯟꯆ ꯇꯧꯈ꯭ꯔꯕ ꯎ ꯑꯃ ꯀꯛꯄꯗ ꯎ ꯑꯍꯨꯝ ꯊꯥꯕ ꯍꯥꯏꯕ ꯋꯥꯔꯣꯜ ꯑꯁꯤ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯆꯤꯟꯗ ꯈꯛꯇꯃꯛ ꯇꯧꯔꯒ ꯈꯨꯠ ꯌꯥꯎꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯟꯅ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯆꯥꯡ ꯅꯥꯏꯗꯕꯒꯤ ꯑꯋꯥꯕ ꯑꯁꯤ ꯃꯥꯌꯣꯛꯅꯕꯅꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇꯔ TH ꯕꯤꯁ꯭ꯋꯖꯤꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯃꯅꯤꯄꯨꯔ ꯇ꯭ꯔꯦꯗ ꯑꯦꯟড ꯀꯃꯔꯁ MSMEꯒꯤ ꯊꯧꯃꯤꯁꯤꯡ, ꯂꯤꯛꯂꯥ ꯑꯃꯗꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯣꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯡꯅ ꯄꯨꯟꯅ ꯇ꯭ꯔꯦꯗ ꯑꯦꯟड ꯀꯃꯔꯁ ꯃꯤꯅꯤꯁꯇꯔ TH ꯕꯤꯁ꯭ꯋꯖꯤꯠꯀꯤ ꯂꯤꯆꯤꯡ ꯃꯈꯥꯗ ꯕꯟ ꯃꯍꯣꯠꯁꯕꯀꯤ ꯊꯧꯔꯝ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯖꯨꯂꯥꯏ ꯊꯥꯗ ꯄꯥꯡꯊꯣꯛꯀꯗꯕ ꯊꯧꯔꯝ ꯑꯁꯤ ꯍꯟꯗꯛ ꯀꯨꯝꯒꯤ ꯅꯣꯡ ꯊꯦꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯒ꯭ꯔꯤꯟ ꯏꯟꯗꯤꯌꯥ ꯒ꯭ꯔꯤꯟ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯄꯥꯟꯗꯝꯗ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗ ꯂꯩꯕ ꯇ꯭ꯔꯦꯗ ꯑꯦꯟड ꯑꯦꯛꯁꯄꯣ ꯁꯦꯟꯇꯔꯗ ꯎ ꯆꯥꯔꯥ 400 ꯔꯣꯝ ꯊꯥꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯎ ꯊꯥꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯤꯅꯤꯁꯇꯔ TH ꯕꯤꯁ꯭ꯋꯖꯤꯠꯅ ꯍꯧꯖꯤꯛ ꯍꯣꯡꯂꯛꯂꯤꯕ ꯑꯏꯪ ꯑꯁꯥꯒꯤ ꯈꯜ ꯑꯁꯤꯕꯨ ꯊꯦꯡꯅꯕꯗ ꯐꯣꯔꯦꯁꯠ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏꯗ ꯈꯛꯇꯃꯛ ꯏꯟꯊꯣꯛꯄ ꯇꯧꯔꯣꯏꯗꯕꯅꯤ, ꯁꯃꯥꯖ ꯑꯃꯕꯨ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯁꯃꯥꯖ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯊꯧꯗꯥꯡ ꯆꯥꯎꯅ ꯂꯩ꯫ ꯎ ꯂꯩꯇ꯭ꯔꯕꯗꯤ ꯏꯁꯤꯡ ꯂꯩꯔꯣꯏ, ꯏꯁꯤꯡ ꯂꯩꯇ꯭ꯔꯕꯗꯤ ꯃꯤꯑꯣꯏꯕ ꯍꯤꯡꯕ ꯌꯥꯔꯣꯏ, ꯑꯗꯨꯅ ꯂꯝꯗ ꯂꯩꯔꯤꯕ ꯑꯣꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯡꯗ ꯃꯥꯏꯀꯩꯒꯤ ꯎ ꯆꯥꯔꯥꯁꯤꯡ ꯁꯤꯟꯅꯗꯨꯅ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯟꯕꯗ ꯃꯤꯌꯥꯝ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ꯫ ꯑꯃꯔꯣꯝꯗ ꯐꯣꯔꯦꯁꯠ ꯑꯦꯟड ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠ ꯃꯤꯅꯤꯁꯇꯔ ꯇꯥꯟꯅꯗꯨꯅ ꯃꯅꯤꯄꯨꯔꯗ ꯑꯊꯨꯕ ꯃꯇꯝꯗ ꯔꯦꯗ ꯋꯨꯗ ꯊꯥꯕ ꯌꯥꯅꯕꯒꯤ ꯃꯇꯥꯡꯗꯁꯨ ꯇꯥꯟꯅꯒꯅꯤ, ꯃꯁꯤꯅ ꯂꯝꯗꯝ ꯑꯁꯤꯁꯨ ꯁꯪꯍꯟꯕꯗ ꯅꯠꯇꯅ ꯁꯦꯟꯃꯤꯠꯂꯣꯟꯁꯨ ꯐꯒꯠꯍꯟꯒꯅꯤ ꯍꯥꯏꯈꯤ꯫ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯊꯥꯔꯝꯃꯒꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯁꯤꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯁꯃꯁ꯭ꯌꯥꯁꯦ ꯊꯣꯛꯑꯝꯃꯣꯏ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯐꯔꯗꯔ ꯑꯇꯣꯞꯄ ꯁꯃꯁ꯭ꯌꯥ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯕꯦꯁ ꯇꯥꯏꯝꯁꯦ ꯍꯧꯖꯤꯛ ꯁꯦꯀꯦꯟ ꯕꯦꯁ ꯇꯥꯏꯝꯁꯦ ꯁꯤꯅꯤ ꯍꯥꯏꯕꯅꯤ꯫ ꯐꯥꯔꯁꯠ ꯕꯦꯁ ꯇꯥꯏꯝꯗꯨꯅ 20 years ago and more years ago ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯕꯦꯁ ꯁꯦꯀꯦꯟ ꯕꯦꯁ ꯇꯥꯏꯝꯁꯤꯅ ꯉꯁꯤꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯃ ꯑꯩꯈꯣꯏ ꯍꯧꯗꯣꯛꯏꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏꯅ ꯏꯆꯝ ꯆꯝꯅ ꯁꯤꯗꯩꯗ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯎꯠꯂꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯇꯧꯁꯟꯅꯅꯕꯒꯤ ꯑꯗꯨ ꯇꯧꯅꯕꯒꯤ ꯅꯠꯇꯦ꯫ ꯑꯗꯨꯒ ꯉꯁꯤ ꯊꯥꯒꯗꯧꯔꯤꯕ ꯄ꯭ꯂꯥꯟꯁꯤ ꯏꯁꯥꯅ ꯃꯁꯛ ꯈꯪꯕꯤꯌꯨ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯣꯡꯖꯣꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯇꯦꯟꯊꯥ ꯈꯨꯟꯖꯥꯎꯗ ꯍꯧꯈꯤꯕ ꯇꯥꯡ 1ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 5:30 ꯇꯥꯕ ꯃꯇꯝꯗ ꯆꯍꯤ 60 ꯁꯨꯔꯕ ꯁꯥꯒꯩꯒꯤ ꯃꯄꯜ ꯊꯣꯛꯄ ꯑꯃꯅ ꯆꯍꯤ 12ꯒꯤ ꯅꯨꯄꯤꯃꯆꯥ ꯑꯃꯕꯨ ꯐꯝꯕꯥꯜꯂꯝ ꯄꯤꯔꯝꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯦ, ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯉꯁꯤ ꯇꯦꯟꯊꯥꯗ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯦꯞꯄ ꯂꯩꯇꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯜꯂꯛꯄꯒꯤ ꯃꯅꯨꯡ ꯆꯟꯅ ꯇꯦꯟꯊꯥ ꯈꯨꯟꯖꯥꯎꯒꯤ ꯃꯤꯌꯥꯝꯅ ꯑꯃꯗꯤ JSCꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯊꯧꯕꯥꯜ ꯏꯃꯥꯒꯤ ꯃꯦꯝꯕꯔ ꯑꯃꯗꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ "ꯋꯤ ꯋꯥꯟꯠ ꯖꯁꯇꯤꯁ", "ꯃꯔꯥꯜ ꯂꯩꯕ ꯆꯩꯔꯥꯛ ꯄꯤꯌꯨ" ꯍꯥꯏꯅ ꯊꯥꯕ ꯄ꯭ꯂꯦꯀꯥꯔꯗꯁꯤꯡꯁꯨ ꯁꯤꯖꯤꯟꯅꯈꯤꯕꯒ ꯂꯣꯏꯅꯅ "ꯑꯊꯨꯕ ꯃꯇꯝꯗ ꯔꯦꯄꯤꯁꯠ ꯕꯤꯁꯝꯄꯨꯔꯕꯨ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯌꯨ", "ꯀꯔꯤꯒꯨꯝꯕ ꯑꯊꯨꯕ ꯃꯇꯝꯗ ꯔꯦꯄꯤꯁꯠꯄꯨ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯕꯤꯗ꯭ꯔꯕꯗꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯑꯃ ꯆꯪꯁꯤꯟꯅꯕ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯈꯤ꯫ ꯄꯥꯎꯒꯤ ꯃꯔꯛꯇ ꯅꯥꯇꯦꯟꯕ ꯄ꯭ꯔꯦꯝ ꯂꯧꯖꯔꯤ꯫ Welcome to SRM IST Delhi NCR Campus Ghaziabad, India's most trusted educational institute. Be a part of success and let's go ahead. Studio 11
India's favorite salon and spa, now at Imphal. Our services are haircut, hair straightening, global color, body spa, hair spa, waxing, threading, facial and treatment, hand and feet care, makeup. Body massage. Studio 11, Salon and Spa, Imphal. Look fabulous. Fitness World Building, Singzamai Mathak Chongtham Lekai, Imphal West. Phone number 0385 2440 Break matungda taram nokchari. Academic session tangkhai yausilaklaba matamda history gi ama, chemistry gi ama, amadi English gi ama punna oza home transfer tawkhibabo yaningdaba phongloktuna ngasi takyelda leiba Model Higher Secondary School gi mahiroi singna school asigi mamangda wakat mifam phamkhre. No transfer of teachers during mid-session. Written back our teacher. We condemn the transfer of our teacher. Amadi, we are against the transfer of our teacher. Haina thaba placard sing mahiroi singna wakat mifam aduda sizunaki. Ngasi wakan mifam aduga mari lainana Model Higher Secondary School Students Union ki Finance Secretary M. Robin Kumar na Class 9 dagi 12 fauba leiba school asigi apunba oza humvutara taruk leiba ki manungda oza tara taruk na utilize tawkiba oza manga na B.Ed ki training chatkiba aduga session tangkhai chansilaklaba matamda nauna mok oza hum transfer tawkiba si yaningde anoba oza hapa matamda mahiroi singa chusinnanaba honabada matam changbana mahiroi singda awaba ama ohele. Maramaduna transfer tawkiba oza singadu school asida amuk hana thabirau karigumba transfer tawge hairabasu academic session ama loiba matamda tawbiyu haiki. Thagibje khoi kitang nuaijade aduna protest je phamjabani hoje akoi school asi oja wali government na khangna adum hana dagi ju khangam gani hayna khale aduduga hoje bokta oja hapchan birectri marak sida mo oja amu lokthokki baje khoi kitang nuaijade Lamdam asigi ina lining bu yokhatnabagi pandamda hawdokhiba Southeast Asia Cultural Organization ki 8 lakh shuba chahi kumon thoram ngasi lamyanba sanglenda pangthokre. KFNPD Minister Karam Shyam Siko ki President Kolomcha Achoubi Khuman Act East Policy ki Convener RK Sivachandra Singh na athoiba lengbirakpa sing oina saruk yakhi. Thoram adugi athoiba mithunglen ki oiba warol piraduna Minister Karam Shyam na lamdam asida hokhiba chahi kunthra romda lakliba ahongba si matamna purakpani Siko amadi tongan ba loop singna kanna hotnabadagi ngasigi awonba si uba fangbani Manipurda mamangda chatnakhiba chatnabi sing adu puwarida Yaukrabani mamangi asoiba du hauzik semdok naba matam phanglingai cherak asida asumna loop singna honabasi yamna afaba khongthangni chatkiba matamda thengnarakpa asoiba singasi kanna nainaraga semdok naba hauzikti khunai amadi tungda lakadaba khunai gi damang punna honaminasi haki Manipur khunai maitai jati oi matam kharagi sisu itihas ne matamna akoi da sakkiba khongchat singje akoina lana khalbugi mauta manudagi nainaraga asoibadu chumthokna namgi tanja adune akoina ngasi piri se akoina ityas bu lana lobba yati ityas akoina nainagadabani khanggadabani tamgadabani aduga asoiba mayam chumthoga anongbu ityas ama semba se ngasi gi future generation gi akoi dai da lopham thoi yaiba wakalon du sikoda leirgani ni. Essential oils, perfumery and aromatherapy gi matangda numitareni gi oiba entrepreneurship and skill development program ama ngasidagi Nilakuthi da leiba MSME Technology Center da hokre. National SC/ST Hub ki makhada MSME Technology Center Imphal na Fragrance and Flavor Development Center Kanos ka khusam naduna chathagadoriba training program adu haudopagi thoram aduda Textile Commerce and Industry ki Principal Secretary P. Baifai, former Commissioner Dr. R.K. Nimai, NSIC Imphal Branch ki Manager L. Ibetombi, CSIR NEIST Branch Lab Imphal ki Senior Principal Scientist Dr. H. Birkumar, Commerce and Industries ki OSD MSME G. Kamai amadi MSME Technology Center Imphal ki Project Coordinator Dr. S. Yoren Tompana Thoramapu ina saruk yakhi. SCMD SCG entrepreneur kayana saruk yakiba thoramadada Principal Secretary P. Baifai training program asina state asida fangliba bioresource singdagi kari kanaba fangba yabage haibasu khangba ngamlagani
isana hainingba amaga loinana hotnarabadi thabak khudimak mai pakani pangthokliba training asidagi khangba yaba khanghaunaba hotnasi haiki masagi area of work that now the body the place that you have no option I am kalau thara ba na to pada thara di mount simba ya na to pa federal subhawai English manga berapa English tu malani then ani subra pasta lepa lepa asal koi doctor mai bani hatu ta ruga dari Manipurna British loilam lengak makhada leirambadagi haukiba chahi 1947 gi August 18 da ningkha tamba leiba ama oina lauthokhibaga loinana ningtam firal chingkhatkibagi ningsing thoram konung malampakta pangthoklagani haina PPCM gi convener luwangcha chingkhaina phongdokhrei ngasi Manipur Press Club ta pangthokhiba pawgi mifam amada mahangna makha taraduna PPCM na sinduna tha asigi taramari da pangthokadoriba Manipurgi ningtamba numit ningsing thoram asi maru oina haurakliba mirol da iramdam Manipur asi British loilam sasandagi akanba lantheng amaga loinana aikhoigi ipa ipu singi hanba leitaba mathongna maringjel tana ningkha tamba phanglakhibani haibadu khanghannabagidamak pangthokadoribani ningkha tambagi lamdam da I khuzo kaya katuna thawaina pontha pikhiba athoba ipa ipu singbu ngasigi mirol amadi tungi mirol na kaufam thokte haiki Kanaipak Manipurgi ipa ipu singi thawaina pontha pikhiba khing tagiba adugumba makoina kathokpugiba pisi mare aduna tungi mirol ngi mukta ningtabagi mahaw du pibirambani tarai na makoi makutagi ningtamba phangkiba natte aikoi gi I khujo kalaba tungda aikoi ereipa kanaipak Manipur se ningtamba phangkibani aikoi na ningtambagi phiranbu ngasi leiba mirol singna tungda lakadeba icha singsuda khangnaba aikoi khudimangna kok nonduna aikoi ikai khobam thoi aikoi ningtambagi phiran ni haibisiba aikoi punna khangminasi Paugi mifamadu da saruk yakiba JSCC ki convener Peter Lystrom na August 13 Manipurgi ningkha tamba numit asida lamdam asida leiriba school amadi college singi mihut singna saruk yabiyo pangthokadariba thoram asi lamdam asigi puwariga sagonaduna lehoragadaba thoram amani maramaduna aikhoi khudimakna numit asi kaufam thokte haiki School Institute PPCM na hadak singadariba observe tawgadariba dumulaba 14 August Independence Day dum observe tawgadariba sida lamdam asida leibiriba school college institute myam singdagi mute thabiduna function nasibu observation nasibu mai pataba sindada lambinaba nishingjari loina school institute college university singdasu haiba sigumlaba observation nasibu pangthokpinaba JCC sakhi Independence Day Thauramgi Checksin Thaurang Lokhatpo oina Imphal East Commando gi Additional SP Operations RK Charles ki liching makhada Mantri Pukri ki Mercy Landa yum da changdana thiba humbagi thabak chathakhrei mioi chani yankhai rom verify tawki amadi mioi ahum makhata na wahang pahong taunaba haingang police station da sinakhrei Nakalamaromda Thaubal District Police ki Deputy SP Operations na luchingba Khongjom Police Station ki nupi police yauba kangbu amana ngasi ayo police station asigi manung chanba langathel kaithel machada thiba humbagi thabak chathakhrei adum oinamak thoidokpa mifa mipundi yaukhide hairi Thaubal District Police ki SP Dr. S. Ibomchagi meeting makhada CDO Thaubal gi DSP Operations Khelen MPS na luchingba nupi police yauba kangbo amanasu ngasi nungthil yaripok bazar da khudaki oiba thiba humbagi thabak chathakhrei nungthil pung 5 kun tarakpa fawba chathakhiba khudaki oiba thiba humbagi aduda yaripok bazar da leiramba nupa 150 amadi nupi 50 masa masagi saktak che puthok khanduna verification tawki Maduda masagi saktak che yaudaba nupa ama makhatana verification gi damak yaripok police station da sinakre hairi Imphal East District Police Commando gi DSP Operations Thongsokhon Haukip na luchingba kangbu amana ngasi numidang wairam pung 5 rom tawa matamda lamlong kaithel gi akoibada thibo humbagi thabak chathakhrei maduda punna miyoi 150 rom masa masagi saktak che puthokhanduna masak khangdokhi loinana masagi saktak che puthokpa ngamdaba miyoi 13 makhatana masak khangdoknaba Porompat Police Station da sinakhrei hairi
Mau Imphal Market Coordination Committee na sinduna anirak shuba mobile market oina hayeng Singzamaida Mau Kaithel Famgani haina Social Upliftment Organization SUO Singzamai Top Laikai gi Publicity Secretary Gunachandra Kakching Tabam na fongdokhrei ngasi Singzamaida leiba SUO gi mayailoisangda pangthokiba paugi mifam amada mahakna makha taraduna Hayeng hanggadoriba mobile market asi miyamna kaithel amagumna ubiganu kaithel dagi Imphal dagi kilometer chamaga taruk lapna leiba mau ima event ichilinau singna Imphal kaithel da famduna apunbagi saktam ama puraktuna mamangai da leiramba nungsi chanabagi mari adu amuk hana puraknabagi wakhalonda pangthokpani haiki chamaga taruk lapna leiba famda maugi ima event sinau meyam amna Imphal da la akanda koi Kaithen Pambagi Taramasi Maruina, Quay integration ID, Singmiga Tamiga, Lainamba, Quay Thailand, Sanarapa, Maria do Amwana Sakatpa, Adoga, Aquay Miyamaga, Amagaki Marata, community, Amagi Marata, Aquay Tazana Daba, Leramasin to Kokna Bagita, Paring Nine, Satarapa, Taramamni. Paugi mifam aduda saruk yakiba Mau Imphal Market Coordinating Committee gi Vice Chairman Luwangcha Chingkhaina Mau ichilinau singna lakpa matamda security natraga kanagumba loop amatana tax natraga makhal amatagi awaba pibiganu hairaduna aikhoi kanglup masel amana amabu sagwatnaduna nungsi chanaba lamdam ama ohenaba hotnaminasi haiki Ningbireiba aikhoi ima isa sing na lakpa matamda lambida kanagumba kharana tax lobun singba akoi security gi mioi obe atoba community obe tatana akoi apan mapiba si yam toina thoi madu yargai di madu tobiganu akoi chingmi tami amat khakta oina bagi damukta nungsibagi adugumba lipul adu sagatpa matamda himin si haibagi wakhalonda makhoi gi awabdusu tamda leiba akoina mateng pangba aduga tanggi awabdusu singgi ni kamuna mateng pangaga akhoi manipur da leiba akhoi kanglapak da leiba akhoi khudimasi khusamnarga thamoi gi ba achetpa marimna pullaga satpagi tangai phadaba adu akhoi punna pangthongminasi haiduna khwai taragi famda thamjari Thaubal District ki Thaubal Laisang Them da leiriba Manipur lenga ki amata ngairaba Thaubal Laisang Them Primary Health Center tha kunlom thonglonduna mathau tawdana leirakpa adugi matangda ngasi Laisang Them bazar da miyamgi mifam ama pangthoktuna warep ahum lokhrei Thaubal Laisang Them Senior Citizens Forum na sinduna pangthokhiba mifam aduda lokhiba warep sing adudi thonglonduna leiriba si Manipur lenga ki mari leinaba authority da khanghanduna athubada hospital asi hangbina ba haizaba Hariba Tabak Thoram Singh asi Tabak ta onthoknaba JSC ma semba maraksida tangai fadana ana layengi tabak hongnaba temporary hospital ama thorang tauba amasung hariba warep Singh asi sarkar gi mari leinabada thaduna khanghanba haiba wafam Singh asini ngasi gi mifam aduda Thaubal Laisang Them Senior Citizens Forum gi maruoiba member singna dais gi member oina saruk yakhi mifam aduda saruk yakhiba ozagi sinfam dagi potharaba irom bijoina hiram asiga mari leinana wafam kaya thamki Karena dari lalu yang ada sih, kan sebelum taruh di cai mari langsung hangga aku ini wholesale sih bukan apa, tangsan kalau kita mau taruh manggil mesti lihat orang nanti lihat nanti aku ini pada sing pun thal itu new tinggi kurang jauh sing macam ini. Manipur State Minorities Commission MSMC hi senthang makhada Integrated Development Organization IDO amadi Manipuri Muslim Council more MMCM na sindana Bharat Sarkar na minority singda piriba welfare scheme singi matangda ngarang more da leiba MMCM gi office ta nomagi oiba awareness program ama pangthokre athoiba mithunglen gi warol piraduna MSMC gi Chairperson MD Anwar Hussaina Bharat Sarkar na minority singi damakta piriba khudong chawa singi lamda miyamda sugaina khanghanbaga loinana minority singi chawkhat thaurangi damakta Bharat Sarkar na tongan ba scheme kayagi khuthangda piriba kanaba singasi lamda masida khundariba minority singna lominaduna chawkhatpa iramdam oihansi haina su miyamda appeal tawkhi Awareness program aduda MSMC gi Secretary Abdul Hakim amadi IDO gi Coordinator Lehazuddin Asisna resource person oina wangangladuna Bharat Sarkar na minority singda piriba welfare scheme singi matangda miyamda sugaina khanghanki Paugi marakta naten babre ama mulugzari
Manipur ihan hanbo oina lamjingba jewelry na market ta phangba sana mayam sigi quality check tawbagi khudong chaba pijari. Adom ki leijariba sanada yauriba alloy amadi elements kayagi chang marik chumna accurate quality amadi quantity ga loinana khanghanba ngamlagani. Lamjingba jewelry na pijariba khudong chaba asi lobi hau adom gi sana adu sengi natraga sengde haibagi chingnaba adu kokhanbiyo. Akupa marol gi damak lamjingba jewelry da lengsinbirau. Break himatung da tarab nokchari makha taba pauda Jammu amadi Kashmir da akhanaba status piriba Article 370 amasung Article 35A kakthat pagaloinana BJP na luchingba Union Government na state asibu ani thokna Jammu amasung Kashmir aduga Ladakh haina Union Territory ani thokna khaidoknaba thangliba khongthang asi Indian Constitution amadi Jammu amadi Kashmir gi miyamda chathaba attack amani haina CPIM na center bu mara sikre Pakistan dagi pirakpa akanba safu kaya lakpadagi Kashmir miyamna India da punsin khibani amasung masigi damakta India government na state aduda Article 370 da yauriba special status amadi autonomy pibagi achetpa firep lokhibani haina CPIM na thadorakpa cherol amana makhata na hairi. Primary Health Sub-Center Lilong Haureibi Mayai Laikai asi miyam amadi All Maitai Pangal Students Union of Manipur AMPSUM na Thingziluraba matung Thaubalgi CMO Dr. Jitendra Kumar na ngasi punna paminaraba matung CMC na koliba sub-center singsu yauna chayol amada sub-center asida numit marini Dr. Amamam Thaba aduga atopa sub-center Anidana Sayol Amada Dr. Abamam Thaba Amadi Sub-Center Singda Dr. Lebagi Matung Ina Bet na Chingba Piduna Kudong Chava Sing Piba Haiba Amadi Health and Wellness Center Ontokpa Haina Yanaba Purakpadagi PHSC Lilong Haureibi Ngasidagi Amuk So Hangdokduna Laikai Miyam da Sinakre Haina AMPSUM gi Cherol Amana Hairakli Cherol asina makha taribadi ngasi CMC na konba sub-center singda Dr. Thabirakduna miyamgi wakat tabi bagi damag Dr. Jayanta Kumar bu thagatpa fongdokladuna makha tana ana layengi matangda awatpa amata lehendanaba CMO gi pukning chingsilakli. More Town Manungda isingi awaba lairiba si kokhanabagi pandamda ngasi Hill Travel Council Moregi Office da Loop asigi President na chair lawduna pangthokiba mifamna PHED Moregi oiba committee ama semkhre ngasi gi mifam aduda ADC channel gi members Chennai ba Hauki PHED Technopol District Executive Engineer K Biswarjit Maitai Council More Hill Travel Council More All Community Development Organization More Tamil Sangam More amadi Manipuri Muslim Council More Mihut Singna Saruk Yakhe amadi committee asida More da lairiba tongan ba community singdagi mioi ani khankhe hariba committee asi members sing asina More town manung da leiba consumer singda hauzik town manung da ising fangdariba kaya sibo mapung fana fanghanaba amadi department asigi water tank dagi pukhiba isingi pipe mafam kaya da niyam gi wangmada hutuna ising lobana town manung da ising mapung fana fangdri masi pumna magasi tokhanduna matau karamna ising Logani haibagi matang dasu kupna khanakani amadi committee asina consumer singdagi senfam sing khombagi thabaksu tawgani amasung marakta ising pipe yaraktaba matamda committee na sembada achoba senfam changlagana PHED department na semba haina mifamadu yanakhi. Youth Development Committee YDC Irong to Hangun na sinduna Lamdam Adomgi Lairik Phaba Minority Mahiroi Singda Achamba Khudol Piduna Pukning Thogatpagi Thauram Ama ngasi Hangunda Laiba Merciful English School da pangthokre athoiba mithunglen gi warol da piraduna wawagai kendra gi MLA Fazur Rahimna lamdam masida noma kangda na thokliba thodo watho kaya si mahai gi mangal ningthina fangdabadagi oirakpani maram asina chaukhatpa amadi khundaminariba aikhoi masel gi marakta nungsi chanana amana amagi mateng pangnaduna santi laiba iramdam ama oinabagi damakta tungi yumbirel singbu mahai gi losing ningthina fanghanba mathau tai haiki ngasi thauram aduda chahi asigi oina posem kosem amasung CBSE na loba class 10 amasung 12 ki exam da chada humfutara ki mathakta fangduna pass tawraklaba irongdagi hangun gi mahiroi singda sen momento amadi certificate sing piduna pukning thagatki
Khangabo Kendragi Manung Chana Leriba Tongan Tongan Ba Lofam Singda Low Panabagidamak BJP Manipur Pradesh ki Hanagi Vice President TH Jadomani Singna Lomi Singda Water Pump Sing Kusinakre Water Pump Sing Kusinabaduga Mari Lainana TH Jadomani na Hauzik Palibalenga Asina Ising Fangdavana Maram Oiraga Low Panba Yadana Leriba Lofam Singda Ising Pinabagi Kongtang Ama Oina Lenga Asina Chief Minister N Birengi Mityeng Makada Water Pump Sing Asi Yentokpani Haki Water pump sing asi pibi raktuna khangabo kendragi manungda leiriba lomi singna low panba yanaba sindirakpa masigidamak hauzik paliba lengak amadi TH Jadomani singbu maikai adongi lomi singna hainingai leitena thagatpa phongdorakli Bisnupur District ki Bisenpur Kendra Moirang Kendra amadi Kumbi Kendragi mafam singda lomi singi hauzik oriba ising fangdabagi amadi lohon gi awawa thengnariba sing asigi matangda Manipur Pollution Control Board MPCV gi chairman su oriba Oinam Kendragi MLA L Radakishore Singna luchingba Manipur government ki official team amana Haktheng nana chatuna yengsin kray ngasigi yengsin khongchada duda Bisnupur Kendragi Nachau Gram Panchayat Moirang Kendragi Kwakta Gram Panchayat Kumbi Kendragi Kumbi Setupur Maning Laikai Wangu Ahalup Awang Lokol Hauktak Tamfa Lokon Ithai Mafam Singda Haktheng Nana Chatuna Lomi Singa Unakhi Khongchada duda Maru Oina Kumbi Setupur da Leiba Ministry of Agriculture gi Senthangna Sakhiba Submission on Agriculture Mechanization gi Solar Energy Scheme su yengsinki Khongchat aduga mari lainana MLA L Radakishona Bisnupur District ki oina district asigi tongan ba mafam mangada lohon thari lomi singna isingi awaba mayok naduna lohon hul hodaba leirabadi hairiba lohon singasi lobiyu lowling hobiyu haiki Khongchat aduga mari saruk yakiba Bisnupur gi district agriculture officer N Hemazit nasu lomi singi yenglaga matam tengba chathok chasin makhalgi lohon department na pinaba honari haiki Areas story bal hon singa se hojik lingbai yare lady bal pham gi la hon singa se koi pin na bare di de lere aduna lomi singa thwa yauna akoina sakana semi ba sakana area story bal hon sing se lobi ga pumsi mai mrong si koi tam chana koi high productive oina na ba khone view ma de awara pa sakana koi hengam ma thai mateng to campaign setri crop di koi gi da decision se hogo matam da amang da November da hogo do handa ki sai gi di jikte ki plan ma ya tho ga October tha da ki hogo da jakumba mainly in priority vision gi farmer jing hygiene ba mana ge hogo ma si azina tha di da koi gi le ba so si ge hu ju tan ju na sana ra mina adu ma vision gi su jak tha di Kumbi Kendragi Manung Chanba Phabak Chau PSAC gi hauzik oriba Fivam Kendra sigi MLA S Birana Haktheng nana chatuna yengsin kray nauna repairing tawba oraga su PSAC asigi Thongnau Sing Mingsel Palamde aduna lambi gi nakalda leiba office oibana oful yamna changbana manungda famba staff sing awawa oihori PSAC amagi leifam thokpa infrastructure sing matik chana leram khidaba electricity gi connection leitabagi awaba kaya mayok nari haina leiramba staff sing na phongdorakhi Yangsin Khongchat aduga mari lainana MLA S Birana Health Minister amadi Chief Minister ga tanaraga awat pasing athubada mensilagani haina thazaba piki Moirang CHC dagi lapana amadi mafam sida chingi lamdagi lakpa anaba singi thungfam oibana Dr. Singsu Chayol amagi manungda amuk ani famnaba su thaurang tawgani amaromda Senton 1 Upper Primary School asisu campus amatada leibana school asisu hongdokhinaba thaurang tawgani haiki Amle hore hausi electric ki jo mai connection kaim leite aduga infrastructure da koi window thong door ka jo amta phajadre aduga window jo glass su yaudre kaim te yaudre hausi hanga ga leire fencing macham tang ju khaninge akoi ba gari truck kum jo pangkham da khamjele mathong khang da mi myam changsele phatta ju toksele apha ju toksele dum itheng ne thengnare khoi no office kara ko sida jo aduna mari leina ba singna yaraga di mateng khara pangbiyo Chandel Institute of Women Development and Microcredit CHIWDAM gi chahi gi ahanba mifam pangthokre ngasi Jafo Community Hall da pangthokiba mifam aduna kumja lisingani taramapan lisingani kunithoi gi oiba thaupugadaba basing khanki thaupugadaba basing adudi President oina SK Towar Lamkang Vice President oina Seltur One Ring Anal Secretary oina Nemnai Them Hauke Treasurer oina KS Jenny Rose Lamkang ni hairi
नौना खलबा थौपुगदबसिंग अदु NERCORMP चैनल की डायरेक्टर लिली रोज जाजोना वासक लोखी लोइनना ngasi थौरम अदुदा ADC चैनल डॉक्टर A चिंगलेन खोंबसु अखनबा लेंबिरकपसिंग ओइना सरुक याखी थोंगजू केंद्र की मनुंग चना लेबा खोंगमंदा लेबा सोशल वर्कर एस कांग्रेस की प्लेग्राउंड सानरोई सिंगी फी होंगफम ओइगदबा क्लब अमा ngasi संगादुना मियामदा खुसिनख्रे थौरम अदुगा मरी लेनना सोशल वर्कर्स कांग्रेस की प्रेसिडेंट P वदनना CC मिट यावना तोंगान तोंगान बा टूर्नामेंट कया मफम असिदा पांगथोकली अदुबु सानरोई सिंगना फी होंगनाबा मफम लेतबना खुदोंगचादबा कया मायोकनादुना लाखली मरम अदुना जिला परिषद मेंबर ओइरिबा सेराम निकेंदा हाइजबदगी महाकी मतेंगा लोइनना ngasi क्लब असी साबा ngambani मसिना तुंगदा सानरोई सिंगदा लेरंबा खुदोंचादबसिंग अदु खरा मखैदी कोखनबा ngamlagani हाइखी ngasi mangdo biriba ground sigi management tobugi amadi any matam yoiba thodo wa thokya amadi club ki function sing sida khoi lakai sida leriba myam sing sida ki khoina yum da amadi chacharuraga haijururaga makhoina pangbir pusingduna khoi ngasi mong myam mangda leriba ground asi ngak senduna lejabgi kano do awabdu khoida thengnajiba myam du gi khoi hairiba khoi honorable ikai khumna jariba jila परिषद कॉमन नोंगचुप जिला परिषद की मेंबर दा अखोइन हाइजेदुना हाइरबा ngasi चेंजिंग रूम मसी सानबिरागा अखोइ ngasi अदुगुंबा चेंजिंग रूम मसी अखोइ दा सिनाबिबगी दुंबा इनॉग्रल फंक्शन अदु पांगथोकजबनी मसाना थाजखिबा उ यांथत पिखिबगी थमोइ सोकना कपखिबी बेलेंटिना इलांगबंबु थेमजिनबिबा ओइना ngasi महाकना लाइरिक तमजरिबा स्कूल अमुतोंबी डिवाइन लाइफ इंग्लिश स्कूल वाबगाई लमखाई बाजारदा नावरेमचा मुनाल मैतै रेंज फॉरेस्ट ऑफिसर सोल कंजर्वेशन चैनल रेंज गवर्नमेंट ऑफ मणिपुर अमदी माइबम सुरचंद्र मैतै ग्रीन हियांगलम केंद्र कैंपेनर अनिना स्कूल द चतुना बेलेंटिना की कायरबा थमोइबु थेमजिनबिबगा लोइनना छात्र छात्री सिंगदा उ पांबी अममम मयुमदा थानबा पिखरे बेलेंटिना की असिगुमलबा थौदोकसिंग असिगी थमोइ पेलदुना एन मुनाल मैतैना बेलेंटिना की पुकनिंग थौगतपिबा ओइना लुपा लिसिंग अमा खुसिनाखी हिंगनबदुनी हारिबा अदुना मदुबु हिंगनबा तारगदी सुखसोइ सोइदना अखोइ खुदिमक अखोइ ngasi लिसिंग अमा लेरेन खलची उचरा लिसिंग अमा ओइतारगदी सुखसोइ सोइदना मालेम पृथ्वीसी लेबदा नुंगाइबा फजबा पृथ्वी मा ओइगनी अखोइ खुदिमना खंगी अखोइना हिंग जल शक्ति अभियान की सरुक अमा ओइना ngasi चांदेल डिस्ट्रिक्ट पुलिस न सिलगा डिस्ट्रिक्ट असिगे मनुंगदा लेबा न्यू खोंगजोंदा उचरा चांगा रोम थाखरे हाइरी ngasi अयुकी पुंग तरुक मखाइरोम ताबदगी हौदोखिबा उचरा थाजिनबगी थौरम अदुदा चांदेल डिस्ट्रिक्ट पुलिस की सुपरिटेंडेंट ऑफ पुलिस एन मधुनिमा यावना अतै मकोक थोंबा पुलिस ऑफिसर सिंह सरुक याखी हाइरी Young Voluntary Organization YVO Wangkhaigi Nifu Suba Mapo Kumon Thoramga Mari Lainana Urban Forest Department ka Kusamnaduna Malemgi Oina Ainga Sagi Khal Kaitharakliba Sidagi Kharada Orabasu Kanabagi Wakhalonda Ngasi Tongan ba Makhalgi Uchara Lising Anirom Yenthokre ngasi Wangkhai Community Hall da pangthokiba uchara yenthokpagi thoram aduga mari leinana Urban Forest Department ki DFO Bimol Chandrana YVO na lawriba thodang asi tasengnamak singthaningai oi ngasi lamda masida leiriba mipum khudimakna uchara amamam tharabadi malemgi oina honglakriba ainga sagi fiba masidagi kharadang orabasu kanba ngamgani maram aduna aikhoi khudimakna u thabagi hainabi thamsi haiki asi akhoi gi imphal lo leiba jaga se u thabam leitaba nate amma leiba jaga amma thabini उ थाबा मंगा थाबी चिंगद थाबदो असागी चिंगदना याम भास में थाबंदी लेगरा दु इम्फाल एरिया दसु खतंग थारी ऑक्सीजन खतंग पुथोकतना ग्लोबल वार्मिंग खतंग परसेंटेज खतंग दा वसु कनगने ना सुम मसीगी सी कोई डिवीजन तौजबनी अदु वाइबियोन तौरिसे याम थागनिगाइनी मसी आइन खनबदा मोइना असागी तौजरी बसिदा सही गुदिंगसु तौबिबा अदुगा हंदक सिमाइ पाएं खली अदु सही गुदिंग सिदगी हन चाउना याम येना यागदी वाइबियोन तौरि थबक सैदी निमिन निनि हमनि चाथानिंगे पाव की मरकथा नातेम बब्रे अमा मुलुगजरी Gitam University Visakhapatnam da BSc Nursing amadi MSc Nursing in NPCC gidamak female candidates singna admission to bibi yaragani campus manungda masagi hospital leizaraba medical college ni room amada mahiroi ani khaktamak leiba lift facility yauraba amadi yamna hygienic oiraba hostel yauraba campus ni MSc Nursing the admission fanglaba mahiroi singda tha khuding stipend oina lupa lising tara fangani tuition fee structure BSc rupees 30,000 per year food and accommodation rupees 45,000 per year first to fourth year same fees
MSc Nursing in NPCC, fees Rs 1.5 lakh per year. Food and accommodation Rs 45,000 per year. Eligibility BSc Class 12 pass, Physics, Chemistry, Biology and English, 50% in aggregate. Manipur ki mahiroi singi oina entrance test yaudana direct admission tawbiba yagani. Subnataki seat 15 khaktani. Akupa marol gidama contact tawbirau Educare Zone near Bosem Babupara. Phone number 600-90-62261 natraga 87940-26277. Break matung da taram nokchari. Don't cut planetary, save the planet, don't kill, save girl, save the future haiba wakalonda people hope na sinduna ngasi poster campaign chathakhrei aikhoi gi khunai asi kannaba amadi hingminana bagi achauba daita lauriba nupi singbu kanminaduna nusi chanana hingminasi haiba wakalonja chathakiba poster campaign adugi saruk ama oina nupi singna hakchang fana lainaba nupi singda sanitary napkin sing genthokhi campaign aduda saruk yakiba social activist Premi Nunglem Pamna ngasi malemgi oina thengnariba global warming gi chaithing asidagi ngakthoknaba aikhoi khudimakna u thabagi hainabi thamsi haiki oina ngasi amata oiba peace khunai sida shanti oina leinanaba aduga nupi sibu nupi khakta natabida akhoi gi leiriminariba ibung ipa adagi yamba ichi akhoi gi nupa singbu orabaso makhoina akhoi bu nupi singbu protect tobinabagi ithilamaga wakhalon amaga loinana masigi wafam asida akhoina mayamna mamang thana thokjarakmani The Good Karma Foundation Thanga na tangkak nai na chatharakpa Lokta Kansi campaign gi banner makhada Thanga Kendra Tourism Organization amadi Thanga Chinglaki akoibada Leiba Club Organization singa khusamnaduna ahumlak shuba oina Lokta ki akoiba mafam singda lamtu sit sengkhrei Thauramadu chaurakna kg marifu rom oigadaba plastic ki khomgatlaga ngamkhibaga loinana organization singi maikai Manipur da lariba miyam amadi Loktak mapanda khundariba mipum khudimakna amon akai amadi mahusagi khalda sokadaba polam sing mafam chana hundok piduna Loktak kanbada achoba thodang lominasi hairakli The Good Karma Foundation ki president na khutyak piduna thadorakpa cherola sina hairibadi ngarang pangthokhiba thoram aduda retired deputy IGM Rachandra Special Contractor Ningthozam Kumarna chingba masak naiba mioi kaya susaruk yakhi Nakalamaromda Thauramadu saruk yakiba pumnamakna bebisna misigi matangda pendaba wafam kaya fongdok pagaloinana misi asida chenaba maraleba mioi cherak pibinaba mari lenaba singi pukning chingsili hairi loinana niyamgi wangmada electric current sizinaduna nga fariba mioi singna Loktak mapanda tangduna hingliba jiba kaya mang takhaliba asi tawbiganu hairakli Bharat Swabhiman Trust, Patanjali Yoga Samiti, Mahila Patanjali Yoga Samiti, Yuva Bharat Patanjali Kisan Seva Samiti amadi Bharat Swabhiman Trust Imphal East District na Sabungkhok Village Authority Development Committee ga khusam naduna Jari Buti Divas ka mari lainana hidak kanaba upambi kaya thakhrei Acharya Val Krishna gi mapo komon ga mari lainana pangthokhiba thoram adugi saruk ama oina miyamda hidak kanaba pambi singi thabagi kanaba kaya gi matangda maikai adomgi miyamda wakhal tahanbagi thoram amasu pangthokhi Thawal Wangmatava Tabada Leiba Lanai Mahiloi Sang ama oidiba Ruda Academy gi Mahiroi Sing dagi oiba Ahum Lakshuba Science Amadi Art and Craft ki mela lisingani taramapan ngasi school asigi complex sa pangthokhrei Sustainable Innovative Science Mathematics and Art Environment haiba wakhalonda pangthokiba mela adu Science and Technology Council Manipur gi Director TH Sundarna na hongnabi matung ina hogdokhi Ngasigi mela adugi matangda Ruda Academy gi Principal NG Surjit Nahai hauzigi matamda Science Service yaudaba yade haugalakliba mahiroi singda Science ki wakhalon sing hena lakhanaba mapung fahanaba amadi Science ki hiramda honaningbagi mami tahanaba mela asi pangthokpani Science ki mela asida puthokliba pothok sing school asigi oza singna lamjing lamtak piba ngaktani aduga khutsa haibagi saruk ama mela asida yauriba sina lower class ki mahiroi singna masa na semjaba sajaba makhut masa haibagi pothok sing homework piba assignment tawhanbana chingba activity singdagi athoi ahen tahalaga mela asida puthokpani mela asi handaki asina ahumlak shuba oina puthokpani
amadi mela asi chahi khudingi pangthoktuna makok mathang taraklaba mahiroisingda achamba khudol piduna makhoi hena honaningbagi inot ama pinaba honagani haiki. Bookies knowledge only will not be enough to train the minds, the young minds, to bring about innovative ideas for a sustainable world. School adugi mahiroi singna sajaba polam sing utpa stol kuntrana saruk yaduna pangthokiba mela adugi athoiba mithunglen ki oiba warol piraduna MSTC gi director Sundarnath na hauziki matamda science ki maru oiba kaya mahiroi singda thamkhibaga loinana science asi lepa leitana chawkhalakli haibana chingba wafam sing su thamkhi. Mathematics is a part of science, part of our life. Mathematics is a subject up to 12 standard for free. Ngasi Delhi University ki makhada leiba Kiroriman School da Kanglaicha Punsin Lob KPL Delhi na International Natural Bodybuilding Association Asia ki president ki Thausu Puriba Dr. Ngangbam Santikumar Maitega unabagi akhanaba thoram ama pangthokre. Thoram asi DU faculty member sing college lecturer sing amadi Mitai Liningbu pamjaba mioi kayana saruk yaki haina KPL na thadorok pacherol amana hairakli. Kasar district ki Lakhipur constituency ki manung chana leiba Singerbon part 4 da Barak Turel gi Torban yamna chauna ningkhai khre hairi Torban ningkhai basina maram oiduna haukiba numit humni asi Binakandi amadi Sonai loinana Singerbon hairiba mafam sing asi lambi faunaba yadana leikhre Singerbon khungangda yum nifugi mathakta Torban ningkhai basina maram oiduna haukiba chahi tara asida tongan ba mafam kayada yum hongkiba leire aduga hauzi yamdrabada yum kuntra mari rom hairiba mafam sing asidagi hongdokhiba yari Oirakliba fiba masigi matangda ngarang tongan ba civil society organization singi mihun chani henbana saruk yaduna miyamgi oiba achoba mifam ama pangthoktuna khanakre. Union Home Minister Amit Shah ngasi Rajya Sabha da Constitution ki Article 370 muthatnaba resolution ama puthokre. Article 370 na Jammu amasung Kashmir da special status piduna lakpani. Union government na thokiba gazette notification amana Jammu amadi Kashmir gi special status khudaktagi lokthokibaga loinana Jammu amadi Kashmir bu masaki legislature leiba union territory ama oina lauthokre. Amaromda Ladakh na Jammu amadi Kashmir gi Khaidok masagi legislature leizadaba union territory gi status pikre oirakliba fiba masi yenglaga Srinagar yauna state asigi mafam kayada ngarang ahingdagi CRPC gi dara chamaga nifumari chalaiduna thamkhibaga loinana state asigi luchingba PDP gi Mehbuba Mufti NC gi Omar Abdullah Farooq Abdullah bu yumda fazinduna thamkhrabani Jammu amadi Kashmir ki hauzik oriba tangdu leita daba fibam amadi Home Minister Amit Shah na Jammu amadi Kashmir da special status piriba Constitution ki Article 370 muthatnaba Rajya Sabha da pukhalakpagi wahauda Assam ki Congress MP Bhubaneswar Kalita ngasi Rajya Sabha ki MP oibadagi resign tawkre. Resign tawdringai mamangda Kalita yauna Congress ki MP sing Gulam Nabi Azad Anand Sharma amadi Ambika Sonina Kashmir Wathok kamari lainana Rajya Sabha da adjournment motion thangatki wathok asigi matangda parliament ki house animakta ngasi charangna bathoki Akaknaba paw ama fangbadagi Indian Army amadi Assam Police ki apunba kangbu amana NSCNR gi maru oiba mioi ama Assam gi Tinsukia district ki 9 mile Jagundagi hokhiba August anida fare hari faraba mioi adugi maming Self Sergeant Major Daniel Sanke Mahak Arunachal Pradesh ki Pangswa Pass manakta leiba Thaho Village 1 dagini mangondagi kapa yariba maru mangaga loinana pistol ama fagatki makha taba wahang pahong taunaba mari leinaba police station da sinakre hairi hauze amuk sanabagi pau fangbigani
Imphal East District Bodybuilding Association asinduna taramapan lakshuba Mr. Imphal East lisingani taramapan Community Hall Pevia Pandit Laikai Ningom Thong da pangthokre Men's Physique Kanglupta Perfect Fitness Center gi Takhel Mayum Malem Nganba Maitaina Ahanba Mana Fangkre Junior gi Kanglupta Super Gym gi MD Wahidur Rahmanna Lokre Master gi Kanglupta KBV Khawaisogi MD Matevur Rahmanna Amadi Senior Kanglup Kidana Lion Gym Kwa Kaithelgi Risikanta Chandamna Lokre World Martial Art Union asinduna lisingani taramapan Chongju Martial Art Festival South Korea gi Chongju da lakliba August 19 nagi pangthokadori Festival asigi saruk amo oina lisingani taramapan International Thangta Contestu pangthokani hairi Paumi Singda Wangangaduna World Thangta Federation gi President H. Prem Kumar na Fongdokhibada World Martial Art Union amadi World Thangta Federation ga kusamnaduna Manga Shuba International Thangta Championship su pangthokani Festival asida Manipurdagi official ani yauna miyoi taramari punna saruk yagadori August ki tang kunga nipan dagi haugadaba World gi oiba Martial Arts Union na pangthokpa World Martial Arts Festival pangthokadabana Chungju gi koi South Korea na khangnariba adugi Chungju haiba mpham aduda numit nipani chumna koi ni pangthokadabani hai festival asida Prithibi gi tongan leiba kaya gi tongan martial arts sing saruk yagani adugi manungda India gi oiba saruk yagadabasi aikoi gi Manipur gi thangta asigani haugi chahi anirak ahumlak aikoina Prithibi gi oiba lamba thengnaba matamda festival aduda anirak suba aduga ahumlak suba mana phangdana lebang miyamna khangbi khibaduni hairiba Chungju gi adugumba mafan pangthokadaba sida chatkaduriba Manipur gi sanaroi sing official sing Bharat ki naharon sing satkaduri punamak sing ase masi pungning thagot piu aduga makhoidasu aduga punamaktasu angam mayamdagi mateng pibiu haidana punamak pu khurumjaduna haijari ngasi nungthil phongkhiba pauche singda kari maruba pau yakhibage habadu mayam punami eng taminasi Kangla Pau Sikogi mapan suba mapo kuman pangthokre Sikona indigenous history, identity, religion, culture, amasung tradition preserve tawri. Karam Siam. Nagaland ki mafung kaya landslide thokpadage Imphal Dimapur lambi faunadre. Standard Robert ki principal Landhoni Masanupa Robinson numitara mangani ge jail da thajin kre. Srinagar yauna atai mafung kaya ating batham kre. Kangli Paki Maira. Baby Shana Misigi Achumba Langla Langjil Putu Haiduna, Kwaraman Kaitel Fambi Imasingda, Kaitel Mamangda, Kungjang Changshin Kre. Mahiroi Baby Shana Misigi Marilena Faki Robinson, Jail the Thajin Kre. Operation Sataduna, Mie Hum Faga Kre, Huran Bama Faraga, Police Sina Kre. Mie Amatori Yanduna Siraga Leramble. Manava, Zamu Musum Kashmir Dege, Article 370 Lokto Kre. Special Status Fangleroi. Zamu and Kashmir Union Territory Oire. Paramilitary Lising Nipan Rom Thajin Kre. Baby Shana Gidamak Ima Kaitel Hongi Imasina Rally Shat Kre. Sikogi Mapan Subama Pokemon Pangtok Kre. Pandam, Jammu and Kashmir Dege Article 370 Lokto Kre. Ladakh Amasung Jammu Kashmir Tongan Union Territory Oina Kaido Kre. Standard Robert ki Principal Landhoni ki Machanupa Robinson Zelda Thajin Kre. Kaitel Nupi Singh Irang Haura Kre. Isagi Thaudang Nikana Uthava Haurasi. Biswajit. Chief Minister na Lusingduna Tongan Lamda Kana Kre. Miyam Gimi Fom. Manipur se Landhoni ki Kuba Manung Dalai Kravra. Pog Jail. Robinson Judicial Custody da numitara mangani remand lokthakre. Kaitel fambi sing irang hokre police na tankai kre. Hokjiki matamda science privacy yaudaba yade. NG Surjit. Losilakpada maruba pa amuka na pizari. Heroism Robinson August 18 fauba Judicial Custody remand lokthakre. Khwaramban Ima Singna Kaitel Mamangda Lambi Thingduna Khongjang Sangsin Kre, Police ka Chauna Mukna Kre. Miyam gi mifamna Ningthauzam Baby Sana Chanu Mihat gi achumba Langla Langjin Puthoktri ba fauba Khongjang leptana Changsin ba haina warep lokre. Kenel Matikjana Saba Loidana Sanga Kiba Dolai Tabi Beres na se season afam Kangdana Kang Kathang Amagum Lady.
masagi khal kaitharakliba asi thengnabada forest minister amadi mari leinaba miyoida khaktamak inthokpa tawroidabani lamdam asidasu redwood thaba yanaba khanaragani haina minister Biswajit afongdokre amadi Union Home Minister Amit Shah na ngasi Rajya Sabha da Constitution ki Article 370 muthatnaba resolution ama puthokre Jammu amadi Kashmir masagi legislature laiba Union Territory ohingadawri ngasi gi oinadi Manipuri paw mata anse loizare meng tabi de basingbo amuka na khurumjari